ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯟꯊꯣꯏ꯫ ꯉꯁꯥꯏ ꯃꯈꯩ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗꯤ ꯆꯨꯝꯃꯦ, ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯟꯈꯤꯕꯗ ꯉꯥꯏꯔꯤ"꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯃꯥꯅ ꯎꯈꯤꯕ꯭ꯔꯣ"? "ꯎꯔꯝꯒꯅꯤ ꯊꯥꯖꯗꯦꯗ ꯏꯇꯩꯃ"꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯜꯂꯣꯀꯣ, ꯑꯩꯁꯨ ꯊꯝꯂꯒꯦ, ꯈꯔ ꯈꯔ ꯇꯣꯏꯅ ꯄꯥꯎ ꯍꯦꯛ ꯐꯥꯎꯅꯕ ꯍꯥꯏꯗꯨꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯟꯕꯤ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯊꯝꯕꯒ ꯂꯟꯊꯣꯏꯁꯨ ꯍꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯒ ꯃꯅꯦꯅ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯈꯣꯟꯊꯣꯛꯇ ꯀꯧꯔꯛꯄ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯖꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯍꯟꯕꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤꯅꯦ ꯋꯥꯔꯝꯂꯅꯤ, ꯆꯔꯥ ꯋꯥꯟꯅꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯈꯥꯛꯂꯝꯕꯅꯤ, ꯆꯥꯛꯇꯣ ꯆꯔꯥ ꯋꯥꯟꯊꯣꯛꯎꯀꯣ"꯫ ꯂꯟꯊꯣꯏ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯏꯃꯥꯟꯅꯕꯤꯒ ꯑꯆꯥꯄꯣꯠ ꯆꯥꯔꯛꯑꯦ, ꯌꯥꯔꯅꯤꯗ"꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯆꯪꯈꯤꯕꯒ ꯁꯅꯥꯍꯟꯕꯤ ꯁꯛꯐꯝ ꯑꯗꯨ ꯑꯣꯟꯗꯨꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯃꯨꯖꯥꯎꯅꯗꯤ ꯁꯅꯥꯍꯟꯕꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯤ ꯈꯟꯖꯗꯨꯅ ꯍꯔꯥꯎꯖꯩ, ꯀꯔꯤ ꯀꯔꯝꯕ ꯂꯥꯂꯣꯡ ꯑꯃ ꯁꯤꯜꯂꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯍꯟꯈ꯭ꯔꯦ꯫ ꯁꯤꯜꯍꯩꯕꯤꯁꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯂꯛꯂꯦ꯫ ꯗ꯭ꯌꯨꯇꯤ ꯃꯇꯝꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯀꯃꯟ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯑꯗꯨ ꯁꯤꯜꯍꯩꯕꯤ ꯃꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯏ꯫ ꯃꯃꯥꯡꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕꯕꯨ ꯄꯟꯗꯨꯅ ꯉꯥꯡꯈꯤꯕ ꯅꯔꯁ ꯑꯅꯤ ꯑꯍꯨꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯅ, "ꯏꯁ, ꯌꯥꯝ ꯃꯣꯟꯖꯕꯒ ꯁꯥꯔꯗꯅ, ꯑꯗꯨꯒ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯋꯥꯅꯤ. ꯅꯍꯥꯟꯈꯣꯏ ꯋꯥꯔꯤ ꯁꯥꯕꯗ ꯁꯥꯎꯗꯨꯅꯒ ꯇꯧꯏꯗꯨꯗꯤ ꯃꯥꯅ ꯄꯥꯝꯕꯩ ꯑꯣꯏꯔꯦ"꯫ ꯑꯃꯗꯨꯁꯨ ꯍꯟꯗꯦ, ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯛꯏ, "ꯅꯨꯄꯥ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯏꯗꯨꯁꯨꯅꯦ, ꯃꯥꯅ ꯆꯥꯊꯣꯛ ꯇꯛꯊꯣꯛꯄ ꯇꯧꯔꯨꯕ ꯑꯣꯏꯔꯤꯅꯤ, ꯈꯦꯇꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯄꯥꯝꯃꯛꯇꯕ ꯍꯥꯏꯗꯣ"꯫ "ꯑꯣ, ꯑꯗꯨꯗꯣ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅꯣꯝ ꯍꯥꯏ, ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯗꯨꯏ ꯅꯨꯄꯥꯗꯣ"꯫ "ꯏꯁ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅꯒ ꯄꯥꯝꯃꯛꯄꯩ ꯃꯑꯣꯡꯒ ꯇꯧꯗ꯭ꯔꯣ? ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯕ"꯫ ꯁꯤꯜꯍꯩꯕꯤ ꯀꯨꯏꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯁꯦ ꯀꯅꯥꯅꯣ? ꯅꯈꯣꯏꯒꯤꯗꯤ ꯁꯤꯅꯤꯌꯔꯅꯤ, ꯑꯗꯨꯒ ꯃꯤꯒꯤ ꯄꯔꯁꯅꯦꯜ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦ, ꯃꯗꯨ ꯈꯪꯗꯅꯅꯦ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯤ ꯇꯧꯒꯅꯨ꯫ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯔꯝꯗ ꯅꯆꯤꯟꯁꯤꯡꯗꯨꯗꯒꯤꯅꯦ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯔꯛꯄꯗ ꯑꯩꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯒꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯦꯗꯀꯣ ꯑꯁꯦ"꯫ ꯁꯤꯜꯍꯩꯕꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯊꯧ ꯂꯩꯇ꯭ꯔꯗꯤꯅꯦ ꯅꯊꯧ ꯄꯤꯒꯦ, ꯊꯕꯛ ꯇꯧꯕ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯋꯥ ꯉꯥꯡꯕ ꯂꯥꯛꯏꯔꯣ? ꯃꯇꯨꯡꯗ ꯅꯔꯩꯗꯣ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯛꯀꯗꯕꯅꯤ, ꯃꯁꯤꯃꯗꯤ ꯅꯪ ꯃꯨꯟꯅ ꯈꯪꯉꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯃꯗꯨ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯤꯜꯍꯩꯕꯤ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯉꯛꯇꯨꯅ ꯃꯄꯣꯠ ꯃꯆꯩ ꯂꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯂꯝꯕꯤꯗ ꯉꯁꯥꯏ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯀꯥꯏꯕ, ꯊꯥꯖꯗꯕ ꯀꯌꯥꯅꯤ ꯐꯥꯎꯔꯤꯕ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯃ ꯀꯔꯤ ꯍꯥꯏꯅꯕ ꯈꯟꯕꯗ ꯑꯍꯤꯡ ꯇꯪꯈꯥꯏ ꯑꯃ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯌꯨꯝ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯕꯤꯃꯣꯂꯥꯁꯨ ꯔꯇꯅꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯁꯤꯜꯍꯩꯕꯤꯅ, "ꯅꯦꯅꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ"꯫ ꯔꯇꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤꯔ ꯀꯔꯤꯅꯣ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ"꯫ ꯁꯤꯜꯍꯩꯕꯤ ꯈꯖꯤꯛ ꯅꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯆꯥ ꯊꯛꯑꯕꯣ"꯫ "ꯊꯛꯑꯦ ꯊꯛꯑꯦ, ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯥꯛꯈꯣꯗꯅ ꯋꯥꯔꯤ ꯁꯥꯈꯤꯁꯦ"꯫ ꯁꯤꯜꯍꯩꯕꯤ ꯁꯤꯡꯒꯜ ꯁꯣꯐꯥ ꯑꯃꯗ ꯐꯝꯃꯛꯏ꯫ "ꯍꯥꯟꯅꯁꯨ ꯈꯪꯅꯔꯝꯅꯤ ꯈꯜꯂꯤꯗ"꯫ "ꯊꯥꯏꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯈꯛ ꯎꯈꯤꯕꯅꯤ, ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯏꯇꯩꯒꯤ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ, ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯃꯥꯗꯣ ꯑꯦꯄꯦꯟꯗꯤꯛꯁ ꯂꯧꯊꯣꯛꯄꯒꯤ ꯑꯩꯒꯤ ꯄꯦꯁꯦꯟ ꯑꯃꯨꯛ ꯑꯣꯏꯕ, ꯑꯗꯨ ꯈꯛꯇꯅꯤꯗ"꯫ "ꯍꯣꯏꯁꯦ, ꯀꯣꯟꯅꯅꯦ ꯇꯞꯅ ꯑꯃꯨꯛ ꯐꯖꯅ ꯈꯪꯅꯔꯒ ꯂꯣꯏꯔꯦꯗꯅ, ꯑꯗꯨꯕꯨ ꯅꯈꯣꯏꯕꯥꯅꯤꯕꯨ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯣ"꯫ ꯁꯤꯜꯍꯩꯕꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ꯫ ꯔꯠꯅꯥꯁꯨ ꯕꯤꯃꯣꯂꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯔꯠꯅꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯑꯗꯨ ꯁꯨꯃꯥꯡꯗ ꯃꯊꯥ ꯁꯥꯕ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ, "ꯕꯦꯝꯃ, ꯀꯩꯗꯧꯔꯦ"? "ꯏꯃꯥꯒꯤ ꯐꯣꯟꯗ ꯗꯗꯥꯒꯤ ꯅꯝꯕꯔꯗꯣ ꯆꯠꯄ꯭ꯔ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ"꯫ "ꯐꯣꯟ ꯆꯠꯇꯕ꯭ꯔꯅꯦꯍꯦ? ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯃꯥꯕꯣ"? "ꯐꯦꯛꯇ꯭ꯔꯤꯗ ꯆꯠꯄ ꯃꯥꯜꯂꯤ, ꯐꯖꯅꯁꯨ ꯍꯥꯏꯔꯝꯗꯦ"꯫ "ꯏꯍꯦ, ꯑꯩ ꯌꯦꯡꯒꯦꯁꯦ"꯫ ꯔꯠꯅꯥꯅ ꯐꯣꯟ ꯍꯦꯛ ꯇꯧꯕꯒ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯇꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫
ꯀꯩꯐꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯂꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯆꯪꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯔꯠꯅꯥꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯐꯣꯟꯗꯣ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯤꯡꯁꯥ ꯊꯤꯗꯅ ꯇꯧꯔꯤ, ꯑꯗꯨꯒ ꯅꯪꯅ ꯀꯩꯝꯇ ꯅꯤꯡꯉꯥꯏꯗꯦꯅꯦꯍꯦ꯫ ꯕꯦꯇ꯭ꯔꯤ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨꯅꯅꯦ, ꯍꯜꯂꯛꯑꯕꯅꯤꯅ ꯆꯪꯉꯁꯦ ꯂꯥꯛꯑꯣꯗꯅ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯀꯩꯐꯥ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯇꯣꯡꯉꯨꯕ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯥꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯀꯩꯐꯥ ꯂꯧꯗꯨꯅ ꯌꯥꯍꯨꯝ ꯑꯃ ꯊꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ, ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯃꯤꯉꯣꯟꯗ ꯌꯦꯡꯉꯨꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯦꯡꯕꯕꯨ ꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ? ꯑꯁ ꯗꯗꯥ, ꯅꯪ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯕꯁꯨ ꯍꯩꯕ꯭ꯔꯣ? ꯅꯪ ꯅꯨꯄꯥꯅ ꯍꯩꯇꯕ ꯑꯝꯇ ꯂꯩꯇꯦ꯫ ꯗꯣꯛꯇꯔꯅ ꯀꯔꯝ ꯀꯥꯟ ꯆꯠꯁꯦ ꯍꯥꯏꯕꯅꯣ? ꯗꯥꯛꯇꯔ ꯆꯠꯄꯒꯤ ꯋꯥꯗꯣ ꯉꯥꯏꯈꯣ, ꯐꯦꯛꯇ꯭ꯔꯤꯗ ꯆꯠꯂꯨꯕ꯭ꯔꯣ? ꯀꯩꯀꯩ ꯍꯥꯏꯅꯔꯛꯑꯒꯦ? ꯃꯇꯨꯡ ꯆꯦꯛꯁꯤꯜꯂꯒꯦ ꯁꯤꯅꯤꯗꯅ, ꯈꯔꯗꯤ ꯃꯥꯡꯉꯦ ꯑꯩꯈꯣꯏꯁꯨ, ꯍꯣꯏ ꯑꯍꯥꯟꯕꯅꯤꯅ ꯑꯩꯁꯨ ꯆꯥꯟꯁ ꯑꯃꯗꯤ ꯄꯤꯔꯝꯃꯦꯗꯅ꯫ ꯑꯩꯗꯤ ꯉꯁꯥꯏ ꯗꯗꯥꯒꯤ ꯃꯇꯧꯗꯨꯗ ꯐꯣꯟꯒ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ, ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯨꯔꯕꯅꯤ꯫ ꯍꯦꯟꯖꯤꯟꯅ ꯈꯟꯕꯗꯤ ꯍꯩꯈ꯭ꯔꯕ, ꯅꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯃꯁꯤꯗ ꯗꯤꯒ꯭ꯔꯤ ꯄꯥꯏꯔꯕ ꯈꯪꯗꯦ꯫ ꯗꯥꯛꯇꯔ ꯆꯠꯄꯒꯤ ꯋꯥꯗꯣ ꯂꯥꯏꯊꯣꯛꯀꯅꯣ, ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯦꯛꯑꯞ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯣ, ꯍꯤꯗꯥꯛ ꯆꯥꯎ, ꯋꯥꯍꯟꯒꯅꯣ, ꯄꯣꯊꯥꯍꯜꯂꯣ ꯍꯥꯏꯔꯤꯗꯣ ꯅꯪ ꯅꯅꯥꯗꯣ ꯀꯩꯝ ꯇꯥꯗ꯭ꯔꯕꯕ? ꯈꯪꯉꯤ ꯀꯩꯅꯣ, ꯗꯗꯥꯁꯨ ꯑꯗꯨꯒꯨꯝꯕꯗ ꯊꯤꯖꯤꯜꯂꯕ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ 8:30ꯒꯤ ꯄꯥꯎ ꯃꯔꯛꯇ ꯑꯗꯨꯝ ꯇꯥꯔꯤꯁꯦ, ꯁꯪꯒꯤꯇꯥ ꯏꯃꯧꯁꯦ ꯃꯤꯔꯣꯜꯂꯦꯗꯅꯤ꯫ ꯗꯗꯥ, ꯅꯪꯁꯦ ꯏꯀꯥꯏꯗ ꯃꯥꯜꯂꯦꯍꯦ꯫ ꯁꯤꯗ ꯀꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯒꯦ? ꯁꯤ ꯏꯀꯥꯏꯔꯗꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯈꯥ ꯇꯥꯔꯝꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯀꯩꯐꯥꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯂꯂꯤꯇꯥꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯤꯗꯅ, ꯏꯇꯨꯛ ꯇꯨꯛꯊꯔꯤꯗꯨꯕꯨ꯫ ꯗꯥꯛꯇꯔꯁꯨꯅꯦ ꯅꯥꯏꯗ ꯂꯩꯇꯦ, ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯏꯒꯤ ꯗꯦꯡꯒꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯏꯃꯥ, ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯂꯤꯇꯥ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ ꯍꯩꯃꯥ, ꯀꯔꯤꯅꯦꯒꯦ? ꯅꯨꯄꯤꯒ ꯀꯥꯏꯅꯔꯕ ꯖꯥꯠꯂꯣ? ꯀꯣꯏ ꯍꯥꯏꯕꯗꯤ ꯇꯥꯗꯦ, ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯨꯔꯒ ꯌꯥꯔꯛꯇ꯭ꯔꯕ ꯖꯥꯠꯂꯅꯦꯍꯦ꯫ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛ ꯇꯥꯅꯅꯕ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯃꯆꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯣꯏꯖꯤꯡ ꯐꯨꯔꯤꯠ ꯀꯨꯗꯥꯝ ꯂꯧꯊꯣꯛꯑꯝꯕꯗꯒꯤ ꯑꯣꯟꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯐꯥꯒꯤ ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏꯕ꯫ ꯏꯃꯥ, ꯅꯪ ꯅꯆꯥꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ? ꯀꯔꯤ ꯋꯥꯍꯪꯅꯣꯅꯦ, ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯝꯅꯕꯨ ꯀꯅꯥꯅ ꯍꯪꯅꯒꯦ ꯃꯃꯥꯗ? ꯂꯣꯏꯖꯤꯡ ꯐꯃꯨꯡꯗ ꯒꯤꯠ ꯐꯝꯊꯩ, ꯑꯗꯨꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯆꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ, ꯅꯆꯥꯁꯦ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯏꯊꯤꯔꯦ꯫ ꯂꯂꯤꯇꯥ ꯈꯔ ꯈꯖꯤꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣꯅꯦ ꯑꯗꯨꯛ ꯄꯪꯂꯤꯕ ꯅꯨꯄꯤꯗꯨꯕꯣ? ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯗꯨꯕꯣ? ꯃꯌꯨꯝ ꯂꯩꯐꯝ ꯇꯥꯛꯎ, ꯏꯃꯥꯅꯦ ꯊꯕꯛ ꯇꯧꯒꯦ꯫ ꯂꯣꯏꯖꯤꯡ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯃꯥ, ꯃꯌꯨꯝ ꯆꯠꯂꯒ ꯑꯃꯨꯛ ꯉꯥꯡꯉꯨꯗꯣꯏꯔꯣ? ꯁꯤꯅꯦꯃꯥꯒꯤ ꯕꯦꯠ ꯃꯃꯥꯒꯤ ꯔꯣꯜꯗꯣ ꯑꯗꯨꯒꯗꯤ ꯂꯧꯔꯛꯀꯅꯨꯀꯣ, ꯌꯦꯡꯅꯤꯡꯗꯦꯕ꯫ ꯂꯂꯤꯇꯥ ꯑꯃꯨꯛ ꯃꯆꯥꯕꯨ ꯆꯩꯍꯜꯂꯛꯏ, ꯍꯩ ꯑꯉꯥꯎꯕ, ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ? ꯅꯃꯥꯏꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯕ? ꯃꯌꯨꯝ ꯆꯠꯇꯨꯅꯅꯦ ꯑꯍꯜ ꯂꯃꯟꯒ ꯋꯥꯔꯤ ꯂꯣꯏꯊꯣꯛꯅꯔꯨꯅꯤꯗꯅ, ꯀꯔꯤꯅꯣꯅꯦꯍꯦ? ꯑꯁꯨꯛ ꯄꯪꯕꯁꯤꯕꯨꯅꯦ꯫ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯛ ꯇꯥꯔꯅꯤ, ꯑꯩ ꯇꯞꯅ ꯌꯥꯅꯕ ꯇꯧꯖꯔꯒꯦ꯫ ꯉꯥꯏꯈꯣ, ꯋꯥ ꯑꯃ ꯍꯪꯒꯦꯅ ꯅꯍꯥꯟꯗꯒꯤ ꯈꯟꯕꯅꯦ ꯑꯩꯁꯦ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯅꯨꯡꯁꯥꯕꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗ꯭ꯔꯕ ꯅꯣꯏꯕꯣ? ꯄ꯭ꯔꯃꯣꯗꯥꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯅ ꯇꯥꯏꯅꯦ, ꯑꯗꯨꯒꯅꯦ ꯃꯥꯅ ꯃꯃꯧ ꯑꯣꯏꯅꯤꯡꯗꯅ ꯇꯧꯔꯨꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯥꯔꯦ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥ ꯌꯧꯔꯛꯏꯁꯤꯅ ꯀꯝꯗꯧꯕꯅꯣ ꯄꯥꯎꯁꯦ? ꯅꯨꯡꯁꯥꯕꯗꯣ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯦ, ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯗꯦ, ꯅꯨꯄꯥ ꯃꯆꯥꯅꯦ, ꯉꯝꯅꯕ ꯆꯤꯡꯗꯔ ꯃꯥꯟꯗꯔ ꯂꯩꯖꯔꯝꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯃꯣꯗꯥꯒ ꯅꯨꯄꯤꯗꯨꯒꯒꯤ ꯑꯣꯏꯔꯒꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯒ ꯄꯣꯛꯐꯝ ꯊꯣꯛꯇꯦꯗ, ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯕꯅꯤ ꯀꯩꯅꯣ꯫ ꯃꯈꯣꯏꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯨꯅ ꯏꯆꯝ ꯆꯝꯖꯕꯤ ꯇꯋꯥꯏ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯦꯗꯅ꯫ ꯍꯣꯏꯅꯦꯍꯦ, ꯍꯤꯌꯥꯏ ꯁꯅꯥꯁꯨꯅꯦ ꯋꯥꯈꯜꯗꯣ ꯈꯟꯊꯍꯧꯗꯕ ꯍꯥꯏꯗꯨꯅꯤ꯫ ꯀꯩꯗꯅꯣ ꯈꯟꯊꯗꯣꯏꯁꯦ?
ꯑꯩ ꯑꯣꯏꯔꯁꯨ ꯃꯤꯀꯨꯞꯇꯨꯗꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯀꯩꯐꯥ ꯍꯣꯏꯗ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯌꯥ ꯏꯍꯤꯒꯠꯇꯅꯅꯦ ꯈꯣꯏ ꯆꯠꯄꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯗꯨꯝ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯇꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯗꯣ ꯔꯇꯅꯥꯅ ꯋꯥꯟꯊꯗꯅ ꯂꯥꯏꯀꯠꯅꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨꯅꯦ ꯃꯤꯠꯇ ꯎꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯁꯣꯔꯁꯤꯁꯨꯅꯦ ꯐꯠꯇꯕ ꯃꯍꯤꯛꯁꯤꯡꯁꯤꯗꯤꯅꯦ ꯂꯧꯁꯅꯤ ꯈꯪꯗꯦ ꯑꯐꯕꯁꯤꯡꯁꯤꯗꯤꯅꯦ ꯁꯦꯠꯇꯅ ꯄꯨꯅꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯛꯏ ꯏꯃꯥꯒꯤ ꯋꯥꯗꯨꯗꯤ ꯑꯐꯕꯒꯁꯦ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯍꯩꯃꯥ ꯄꯥꯎ ꯑꯃꯒ ꯇꯝꯒꯦꯅꯤꯡꯕꯅꯤ ꯀꯥꯎꯔꯦꯗꯅ ꯑꯩꯗꯤ ꯍꯥꯏꯕ ꯇꯝꯅꯤꯡꯉꯗꯤꯅꯦ ꯂꯣꯏ ꯇꯝꯃꯣ ꯏꯃꯥ ꯑꯩ ꯇꯥꯔꯗꯧꯅꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤꯗꯤ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯦ ꯍꯥꯏꯅꯦꯍꯦ ꯀꯅꯥ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯩꯃꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯍꯥꯏꯕ ꯅꯨꯄꯤꯅ ꯀꯅꯥ ꯁꯤꯜꯍꯩꯕꯤ ꯏꯕꯨꯡꯉꯣ ꯀꯩꯐꯥꯒꯤ ꯃꯅꯦꯒꯤ ꯃꯆꯥꯗꯨꯅꯦ ꯂꯣꯏꯖꯤꯡ ꯈꯪꯅꯨꯡ ꯅꯣꯛꯈꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯏꯑꯅ ꯃꯥꯏꯗ ꯇꯥꯔꯕ ꯀꯩꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯍꯥꯏꯗꯨꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯍꯟꯅ ꯈꯪꯉꯔꯣꯏ ꯏꯃꯥ ꯑꯍꯤꯡꯕ ꯑꯝꯇ ꯁꯦꯝꯕꯤꯔꯛꯀꯦꯔꯥ ꯈꯪꯗ꯭ꯔꯦꯗ ꯅꯍꯥꯋꯥ ꯑꯍꯟꯋꯥ ꯍꯥꯏꯗꯅꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯣꯏ ꯁꯦꯝꯕꯤꯔꯛꯀꯦ ꯑꯗꯨꯒꯅꯦ ꯑꯗꯨ ꯊꯛꯑꯒ ꯋꯥꯈꯜ ꯈꯔ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯌꯥꯔꯦ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯂꯂꯤꯇꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯁꯤꯡ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯨꯕꯗ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯐꯣꯟꯗ ꯇꯨꯃꯤꯟꯅ ꯅꯝꯍꯧꯕ ꯅꯨꯄꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯂꯤꯇꯥ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕꯗꯤ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯦ ꯂꯂꯤꯇꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯏꯁꯤꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯣꯟ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯍꯩꯃꯥ ꯂꯣꯠꯂꯤꯕ ꯀꯥꯏꯗꯨꯔꯅꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯎꯈꯤꯒꯨꯝꯁꯨ ꯇꯧꯋꯤꯅꯦ ꯎꯔꯝꯃꯅꯤ ꯎꯐꯝ ꯊꯣꯛꯄꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯃꯆꯥ ꯁꯤꯁꯦ ꯍꯩ ꯃꯍꯤ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯌꯥꯝꯕ ꯉꯥꯏꯗꯅ ꯂꯩꯔꯅꯨ ꯅꯁꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯂꯩꯔꯗꯤꯅꯦ ꯉꯝꯖꯕ ꯎꯄꯥꯏ ꯇꯧꯗꯅꯅꯦ ꯐꯥꯕꯔ ꯆꯤꯡꯕꯔ ꯀꯣꯛ ꯇꯧꯔꯛꯑꯣ ꯅꯆꯥ ꯅꯨꯄꯥꯁꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯉꯥꯛꯇꯅꯤ ꯏꯃꯥ ꯅꯪꯅ ꯄꯤꯔꯤꯁꯦ ꯃꯅꯤꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯃꯤꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯐꯥꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦꯗꯅ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯩ ꯃꯇꯝꯗ ꯅꯠꯇ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯀꯔꯤꯅꯣꯃ ꯍꯦꯛ ꯍꯥꯏꯔꯛꯄꯗꯅꯦ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯦ ꯑꯗꯨꯝ ꯎꯗ꯭ꯔꯦ ꯅꯨꯄꯤ ꯐꯥꯎ ꯍꯥꯏꯗꯅꯅꯦ ꯄꯥꯎꯇꯥꯛ ꯄꯤꯁꯟꯗꯣꯏ ꯁꯔꯨꯛ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯣ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯤꯁꯦ ꯌꯥꯅꯕ ꯂꯣꯏꯁꯤꯡꯅ ꯑꯃꯨꯛ ꯈꯥꯏꯗꯩ ꯄꯥꯎꯅꯣ ꯅꯪꯒꯤꯗꯨꯅ ꯑꯩꯒꯤꯁꯨ ꯃꯤ ꯋꯥꯠꯇꯦ ꯀꯩꯅꯣ ꯄꯥꯎ ꯂꯥꯛꯐꯝ ꯁꯣꯔꯁ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯄꯪꯉꯤꯕ ꯁꯛꯇꯥꯁꯤꯅꯁꯨ ꯅꯨꯄꯤꯒ ꯀꯣꯏꯅꯤꯡꯉꯤꯅꯦ ꯅꯪꯁꯨ ꯀꯣꯏꯅꯤꯡꯉꯗꯤ ꯀꯣꯏꯌꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯍꯣ ꯑꯩꯕꯨꯗꯤ ꯀꯣꯏꯗ꯭ꯔꯤꯌꯦ ꯀꯣꯏꯌꯨ ꯀꯩꯅꯣ ꯀꯜꯂꯛꯄꯤꯗꯦ ꯌꯥꯔꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯆꯧꯕ ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯎꯔꯥ ꯌꯥꯔꯦ ꯑꯩ ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯆꯥ ꯑꯣꯏꯅ ꯂꯣꯟꯕꯤꯔꯛꯑꯒꯦꯀꯣ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯂꯤꯇꯥ ꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯗ ꯂꯣꯏꯁꯤꯡꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯗꯁꯥꯁꯦ ꯇꯥꯕ ꯁꯣꯏꯗꯦ ꯄꯪꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥꯒꯤ ꯄꯨꯁꯜꯂꯣ ꯍꯥꯏꯕꯗꯣ ꯇꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯆꯤ ꯈꯠꯆꯜꯂꯝꯃꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯍꯦꯁ꯭ꯋꯔꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯒꯤ ꯆꯥꯅꯅꯕ ꯆꯝꯐꯨꯠ ꯕꯥꯎꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯥꯁꯦ ꯄ꯭ꯔꯃꯣꯗꯥ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯥꯅꯤꯡꯗꯦꯗ ꯆꯥꯛꯁꯨ ꯆꯥꯗꯦ ꯆꯝꯐꯨꯠꯁꯦ ꯆꯥꯗ꯭ꯔꯗꯤ ꯏꯃꯥ ꯑꯩꯅ ꯍꯤꯡꯉꯨꯗꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯁꯦ ꯃꯕꯨꯛꯇꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯐꯠꯇꯕꯈꯩ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯋꯥ ꯑꯣꯏꯅꯗꯤ ꯍꯥꯏꯗ ꯊꯦꯝꯗꯨꯅ ꯄꯤꯖꯕ ꯌꯥꯕ ꯈꯔ ꯄꯤꯖꯔꯝꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝꯗꯨ ꯀꯅꯥꯒꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯦꯁ꯭ꯋꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯅꯕ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯊꯣꯛꯂꯛꯄꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯔꯝꯂꯤ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯦꯁ꯭ꯋꯔꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯀ꯭ꯔꯤꯝ ꯇꯩꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯗꯨꯕꯣ ꯑꯩꯈꯣꯏ ꯑꯇꯣꯟꯕꯅꯤ ꯃꯥꯕꯨ ꯀꯝꯗꯧꯔꯤ ꯍꯥꯏꯒꯦ ꯏꯃꯥꯅ ꯍꯥꯏꯁꯦ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯔꯨꯅꯨꯗ ꯌꯥꯝ ꯀꯟꯅ ꯅꯥꯕꯁꯨ ꯅꯠꯇꯦ ꯀꯩꯅೋ ꯍꯥꯏꯗ꯭ꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯥꯒꯗ꯭ꯔꯥ ꯇꯧꯕꯅꯤ ꯅꯣꯏ ꯅꯃꯥꯁꯦ ꯈꯔ ꯋꯥꯈꯤꯁꯅꯨ ꯃꯥꯏꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯏ ꯃꯆꯥꯗꯤ ꯂꯥꯞꯅ ꯂꯩ
Nabagi wani nongmadi urakkinidana migi machadudi amuk halaroidabani tauda yadabagi tawai wani sebagasi aide tawningdabana loirabani ningthemsu magi nupigi wadu achumba kharasu yawbana tumina taduna lay silhaibi tumlage haina changlaktuna side table dagi phone adu lawduna yengi hospital gi WhatsApp group tuda message mayam ama lairami masak khangdaba number kharadagi su private message yawramba aduda karino haina yengna nam hotnai karamba narol da bunam horiba ngasai mana nurse nupi amada khopakna thakhibadugi video oiduna lairami khara amana magi oiba wa haibirami khara amana nupi adugi wa oibasu yawri silhaibi wa amata haide kudak aduda hospital gi board of director daki call lap aduda thinthadana hokhadi hello Dr. Silhaibi akoina phone tawraise thing yani madam haibiyo nangi video clip macha ama thengnarisigi matangda nangi oiba wari khara khangningdana tawrakpani hoi madam ai asawa phathawdabadutagi ai lankhre adubo makhoidas amuktadi hangbiyo migi personal life da khuthingjanbagi hak kanana pigi haina moisu wahang pahang tawkhini hayeng do kharangana la thamage ko good night doctor good night madam phone adu thambaga silhaibi asangba surama hondoi aduga phone adu charge tawsindana thamnamlaga tumnana bhodnai phone do amuka ring lakpaduda lawduna kanano haina yengi nongpongan bo oirambaduna phone adu paibadi paikhatle adubu walangdi nganglakte tapna ngahak leirega hairei hello tumabra tumtrida kaidawriba hojik faude hospital dagi phone tawrambagi wari sanaramba ngahaktabo pothabaga phangdabai mongdine ado phone tawraise aine kamai khangiba silhaibi ngahak tumina leiruraga tapna hairei imagi nabagi report dane number yawbaduda sum tawsinbani koire aidi save tawba nongponganba makhon khara khajik thokna noklega aduga hairei phone di tawraktaba message phawju tharaktaba duga kai haine tharaktino hanbiraktradi ai chokpoidra ado halai halakte haidudi tharaga yengdawnidana hoi aina lanba ngakta taredana fare thengi pothajaro aina mo ngahak disturb tawri kaisu kaideda sidaibudi khaga yacharakpa tare ko silhaibi su nokle asumna ngahak wari sanaraga phone su thamnari silhaibi waruba wakhal pumba kauthokraga momo nokpa maithongama tapna tumna hotnari hospital dugi special ward amadani mama oibidu machana chaba yanana bahaiduna kari no sim saduna hotnari horlicks to haptuna chamastuna olaga glass to paiduna puraktuna hairi se khare taksin se Siampika window da uriba mapangi akoibadura yengna hairi ima ai thakningdeda nasado sumson tharani nangna mai gisu khajikta khaludana charabasu sidab leiraba nachagi punsi imagi khanbanane aina isagi oba phireb ama lawkhidriba pangdabi ama oina su khalambadi yai ima adubu nachagi sintha wali soikiba lankibado ngakpiyu haina amuktangdi mafamduda ai hairamkige soidaba ngamdaba miyoibabu leibro adubude nangi khongthangdudi imana yamna penkide adubu haukrabadi haukredana se ibema loina thaktrasune khajikadi thakchaluse Siampika mamada haifet yingduna glass du lawduna khara thaklaga mukpirei Ranjana leiriba table adu thamluraga machagi manakta amuk famai Fajaram kraba maithong adu taifet takre I thangtre Siampika yam wana nokfet tawduna mamada yengduna hairi nakoi suwaram gani ko asumna kapam gani ko ibema yari se tuklo aina wakhalasu amna theluribase kaigino nungsibabu namdona aigi oigi honarubagi mahaide ngasidi isa pumba saktiktuna maisak phangle lanjadabi ima nangbu awabasida aina yawanbiri nacha ayama phangubana migi nokna phamsu ima nang ngasidi oireko nangi pangkan khanjanbido tawganu highway wanin he thongda thilakpa aduda Ranjana laktuna hangle Pramodadu sakpham ikai kai machanupa ahan ningthemga loina duna anaba hangba lakpa oirami
ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯃꯥꯏꯗꯨ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯔꯟꯖꯅꯥꯅ ꯍꯩꯃꯥ ꯄ꯭ꯔꯃꯣꯗꯥ ꯆꯪꯉꯣ ꯏꯕꯨꯡꯉꯣ ꯐꯝꯁꯤꯜꯂꯛꯑꯣ꯫ ꯅꯤꯡꯊꯦꯝꯒ ꯄ꯭ꯔꯃꯣꯗꯥꯒꯗꯨ ꯆꯪꯉꯛꯇꯨꯅ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯃꯤ꯫ ꯄ꯭ꯔꯃꯣꯗꯥ ꯁ꯭ꯌꯥꯝꯄꯤꯀꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯔꯨꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯇꯟꯖꯥꯗꯨꯗ ꯑꯣꯐꯤꯁꯇꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯄ꯭ꯔꯃꯣꯗꯥ ꯁ꯭ꯌꯥꯝꯄꯤꯀꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯍꯥꯛꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯕꯦꯝꯃꯥ ꯇꯞꯅ ꯁꯣꯟꯊꯥꯡꯅꯅ ꯀꯧꯔꯛꯏ꯫ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ, ꯄꯤꯔꯛꯄꯁꯨ ꯉꯥꯏꯔꯨꯗ꯭ꯔꯤ꯫ ꯄ꯭ꯔꯃꯣꯗꯥ ꯃꯈꯥꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯋꯥꯈꯜ ꯑꯃꯅ ꯏꯆꯥꯕꯨꯁꯨ ꯂꯥꯜꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯏꯆꯥꯒꯤ ꯃꯐꯝꯗꯒꯤ ꯏꯃꯥꯅ ꯀꯩꯒꯨꯝꯕ ꯑꯃꯠꯇꯗꯤ ꯅꯤꯖꯒꯦ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤꯁꯨ ꯍꯥꯏꯕꯤꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯣ꯫ ꯅꯪꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨꯗꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯃꯛ ꯁꯤꯟꯊꯍꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯤ ꯂꯥꯜꯂꯤꯕꯁꯦ ꯃꯃꯥꯈꯛ ꯅꯠꯇꯦꯗ, ꯑꯩꯒꯤꯁꯨ ꯆꯥꯎꯅ ꯏꯔꯥꯜ ꯂꯩꯔꯤ꯫ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯂꯥꯜꯂꯨꯕꯅꯤ꯫ ꯇꯧꯖꯔꯨꯕ ꯏꯄꯥꯞꯇꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ꯫ ꯐꯪꯁꯅꯨ ꯏꯔꯥꯜꯗꯨꯒꯤ ꯆꯩꯅꯥꯁꯦ꯫ ꯑꯗꯨꯕꯨ ꯂꯥꯜꯂꯨꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗ ꯏꯔꯥꯜꯁꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯑꯗꯨꯒ ꯃꯃꯥ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯋꯥꯔꯨꯅꯨ꯫ ꯑꯩꯗ ꯅꯨꯡꯁꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯕ ꯃꯤꯀꯨꯞꯇꯨꯗꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯄ꯭ꯔꯃꯣꯗꯥ ꯔꯟꯖꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯆꯥꯒꯤ ꯄꯨꯛꯇꯅꯕ ꯁꯤꯜꯂꯨꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯩꯅꯥ ꯐꯪꯂꯦ꯫ ꯏꯆꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ꯫ ꯏꯆꯥꯒꯁꯨ ꯁꯦꯠꯅ ꯈꯥꯏꯅꯔꯦ꯫ ꯏꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏ ꯅꯪꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏ꯫ ꯆꯨꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯁꯦ ꯍꯟꯒꯠꯅ ꯆꯠꯄ ꯌꯥꯔꯝꯂꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯁꯨ ꯁꯦꯝꯗꯣꯛꯂꯝꯒꯅꯤ꯫ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯄꯨꯝꯕꯗꯣ ꯑꯃꯠꯇ ꯇꯧꯔꯝꯂꯣꯏ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯔꯟꯖꯅꯥ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯔꯟꯖꯅꯥ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯤꯕꯁꯦ ꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯣꯏꯌꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯃꯇꯝꯁꯨꯅꯦ ꯑꯃꯨꯛ ꯍꯟꯒꯠꯅ ꯆꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ꯫ ꯔꯟꯖꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯃꯣꯗꯥ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫